British loilam langat ki landam masi buning tamba fangna bagi lanthing nabada thawai thakiba lanfa wai kiba madi Kangla da landara kiba ki ningsing tharma mama impal mayula deba BTK desert fakta pang thokre Justice Committee on Anglo Manipuri War 1891 Martyrs and Freedom Fighters of Kangla Park Manipur na sindra pang thokhiba taramada da saru yakiba singna komja lesum sapan marhuma thoya roi baning tam landa thawai na pontha pikraba thoba sing maphamda like Ekaleka tamna kai khomna butke taramada da saru yakiba lamna masiki sonare ba historian Professor Naurem Joy Kumarna haukiba puari ni ngasi ori film masiki maram da ningtina khangdaba Manipuri zati khanglaba Manipuri zati asina hoji phawba tungda kari tawgodori borno haina khanaba ngamdragadi zati asi mutkibada ngangni ngai oidi haina phongdoki historian asina makha taratna ngasi gi mirol asina lamna masida thokiba sahi taret kunta pagi thawdo kumjale sum sani pan maftra ma thoge Anglo Manipuri War Kari maram taki thokibana haiba mai eksina khanglabani thokiba thodo simak ruling class ki marakta amana mabu nungsina daba punba yadabana sobu maram amorga thokibani landam masita ngasi thengnari basina laingak pari basingi marakta manarakta ba saukri munabana maram morga laibak irang thokhanduna misam praja sing wahan bani aine heli aine haiba ingadabani haiba oiragadi ekhoi jati asi saukhat pangamloi haina phongdokhi tharmada independent researcher professor K Jugindro Zamandar Singsuba Ningthobagi descendant Angomsa Singsubam Laisha Luang Ningthau Colonel Maisnam Samugi descendant Maisnam Ibosoba Justice Committee on Anglo Manipuri War 1891 Martyrs and Freedom Fighters of Manipur Kangla Pake Siamen Joyshana Kontok Jami on a Landamas Develop Amadi Miwikara Saruyaki History is the how he would talk to Kangi, how you see what Kangi, and is a Kangadi Tungakari or Kadagi Habado, Machina Tambibam, history important scene. Aduna, Nasiga, how he was in the Sibakagi, Nasi, Tuisman Kankada, Aquina Tungakado, Dorigi, Habase, Masi Hojifo, Kadabangam Dream, Masingam Dabase, Aquigi Samaza, Sigi, Aqui Kunaiski, Asomani, Masia, Lapungam Dragadi, Aquigi Zati, Mutkiba, the Ingatoti. Aquigi Yanadabaka about the Lebaki interest, Aquising say, Karadomoka promised over the Garo. Aquigi Yanadabaka say, Yadaba have say, Yanaba Yaki Pulaba, Yanaba Hudokra, Madu Oragadi, Aqui Punbangam, the other Ain Heli, Ain Hybrid in Gadabani, Ain Harrison authority in Hyperagadi, Kaidago Sokujati, Sakopagam.